banandi yang lam lanu hanna ay ngonda ay kuy ilay bag asida tam lam lenong tamba alagay no yabang jabat hamoyina wana lensuna lay hauri yabang jabat hamoyina wana lensuna lay hauri asima sandi ayram ko nangna ay buhing kora ay bushikora ay buhing kora ay bushikora. Jaki bana kaina babu kiri bathamoi ni khang hodana ta khare mari se shamjinna bayadaba maunga kaina mai jaki bana kaina babu kiri bathamoi ni khang hodana ta khare mari se wajah loi isyo ngasidi chất lagi lamdam se thadok tuna nungshibinagi shaktam ullanu aigi maksida amu kamlanu aigi amu chất lagi lamdam se thadok tuna nungshibinagi shaktam ullanu aigi maksida amu freedom.